Hello guys, welcome back to my channel. Ado mayam from the another video on Pudra Naik ko. Ado ngasing video shishu prank call yuni. Ado kara funny oiba kara kano oiba haji romantic oiba thunga prank call yuni ko je Supriya da oidan prank call tawrage. Ado masi jambiam jamjabani ko. Khoi chi oina dum khangnei ko. Ado ai makon sinema fan khangamaro. Anong channel so hangmin phama da kara uramani ko. Ado ai prank call tawrage. Ado team leader sing katana. Hello. Kano Thubi natro. Kano nana iban ko ni na oza tamin. Cold prank stories na kanano. Kanai cold prank. Cold prank story to channel mamin sa thai sila ay yung share tao dyan ay ko yam chi bao dyan. Kano oza da hayam ni kai dumai na imai pa da mi ai phatte ai adu taw de ai na. Pati ani ke daw ka. Tawa mi lu phaya yam. Kano nang dumai taw ba huna bra. Kana ngo man. Ibani su kuinu sinara nang ai ngon sumai thadok na bai nu sinara miro. Ay ba ko gam chan ni sige nung sina ba kasi phang jar kar ba ingon na nung sina ba mo word ta da kano na ba isa. Kano ibani jahi ani hum su jale nu sinara ise nang ai masak khang nan le ni aduga high school se loi su lo select tore ko aduga nang na ngon da oza da su taw mi ba ise phatte ai sina nang maram da phatta ba kai hayam ni ngon da. Ay nang mo pon kan ni ba. Kana ano especially ay toy bi na te nang na hay do toy bi ona le ba. Audi nang kana. Toy bi to pam de changi nang se audana nangi toy bi de ko taw jaro ba. Ai makon khang ai se kamai no. Khang ni dora ka. Kamai khang no. Anh tao tao mà nó tao cái nó mà không được mà hay được. Kai khang adi ming no hairo kano. Anh chung hay tục bằng âm nói đây sẽ là lấy tuần tập bận. Hay rồi sẽ chấm âm này. Ai xin kì ai cuốn đó năng như cuốn đó. Khang li đâu đây được à. Khang li makeup artist. khang li toy ba ado pra khang bani na ta ba. Jin la ba. Natia. Nani. Nati. Cuốn man. Kano nang na ai khang di ka se aman de ba. Ibani khang dai se ko ira bani ba kwa. Dum khang ni na so. Ish. Tao phụ cấp chân đi. Kano nang na kapag ni ying le yung dra. Cold prank. May am ko ba sa hindi ko ba. Kana ki cold prank. Makata kasi nangi video sang na bagi. Yam khang ni lo ya. Kaya. Nami tao ko na din ka. Ako sa harap din ni. Kitang da na de ha pem ha le. Ato na din pa ise. Mini se sang wi adre kamai to dori. Kaya Video se mini sang do ya adre lam tin na lo sa lam taw ba dum khang e dudi. Phazara mi ying ni ga. ano ni ay wanda call prank to kan na ro ito na ni guys. Call prank to. Scripted. Ano na nang kanan ni. Ingon na ni kanan. Ato ba video ni kante. Ingon na ni kanan. Nam lai na paya ba ise. Scripted hai se ha na de no da hai tham du da. Scripted to brief ay ito ano. Mala ro ba. Ay call prank ni ta da paya ba kan mi ya. Ngam to prap. Ngamdre. Cold prank se ai taw ba ga dum khang re che na dum. Ano ni khang yu. Kana ano na mga nang ko na ka. Da ni ba. Ta ge khang e so khang e ta ge ai ani lak su de ni ha da ka prank call se. Mamang da na ai hai ge kwa ling sang bre mi na jen na daw na tra. Achome. Nang phang ai video si ke na call prank pang to le tra. Pham na gai ba. Video nói với chị là cái call prank tàu wala phải si nang call prank khali. Ai kan ngam niya ba chị nó cái video chị mà ra cái nó happen tàu ba na chị nó share tàu ba. Ai ge che so khang nei du de han de. Khang nei ba do ka kui le na ma ko ta da ba dia. Ka ko ye. Do video ye men khang am ai do. Ya dre ai cold prank se ngasi se phel du moi le ani yak su re ba kwa che da ri se ani yak su ba ni ahan bam taw gre do phel lo ge adu phel lo ba se adu do khara he jan tho kare adu gi adu video du ma thang la re. Hai di ne. Manipur film star taw ni ba kwa. Ado ina haidi smai to sali ba kwa pau haina tha ga mangon ka ga kai rang ya rak tui la ya khambra. Ado adu kai ni man to ri. ado sao ra goi na khum e film star ni kai yam sap thok re ba. Ta le ming di pal la ro yam mo ai mo se to ba ka. Ming wen direct pal le haidi prank ko len haidu ke to ba adu su ai na ti na kai da ro ta khulek pe ma yaw re ba khambra. Acha. Adu ga de to dre video su tham gre. Che do ni to ra ba che khara cham ja ba du. Ado khang ga dum call prank ne. Kita na sang da le ba ke kai ga du ba. Adu ka yu kai ne. Na nang ni haro ba pra thu
ꯀꯤ ꯃꯑꯣꯡ ꯇꯧꯔꯦ ꯑꯩ ꯍꯩꯇꯕꯩꯅꯦ ꯚ꯭ꯌꯨꯁꯦ ꯀꯥꯎ ꯌꯥꯗ꯭ꯔꯦ ꯍꯥꯏꯕ ꯑꯩꯁꯦ ꯃꯣꯅꯤꯇꯥꯏꯁꯁꯦ ꯑꯣꯏꯗ꯭ꯔꯣꯒ ꯈꯤꯇꯪꯅ ꯄꯟꯅ ꯂꯩꯕꯗꯨꯅꯤꯕ 800 ꯋꯥꯆ ꯇꯥꯏꯝ ꯑꯗꯨꯃꯥꯏꯅ ꯋꯥꯠꯂꯤꯕ ꯋꯥꯠꯁ ꯃꯥꯔꯁꯦ 4000 ꯃꯊꯧ ꯇꯥꯏ ꯅꯠꯇ꯭ꯔꯥ 4000 4000 ꯍꯧꯖꯤꯛ 3000ꯗ ꯌꯥꯔ ꯃꯥꯅꯤꯀꯣ ꯑꯗꯨ 2000 3000 ꯑꯇꯣꯞꯄ ꯐꯤꯆꯔꯁ ꯀꯥꯏꯗꯤ ꯃꯦꯟ ꯃꯣꯅꯤꯇꯥꯏꯖꯦꯁꯟꯗꯤ 4000 ꯑꯗꯨꯝ ꯃꯊꯧ ꯑꯗꯨꯗꯤ ꯋꯥꯠꯂꯤꯍꯦ 1,500 ꯋꯥꯠꯂꯤꯗꯨꯗꯤ ꯑꯩꯗꯤ 1,500 1,500 ꯅꯨꯡꯇꯤꯒꯤ ꯉꯥꯏ ꯍꯥꯞꯄꯗꯣꯏꯗ꯭ꯔꯅ ꯚꯤꯗꯤꯑꯣ ꯍꯥ ꯚꯤꯗꯤꯑꯣ ꯅꯨꯡꯇꯤꯒꯤ ꯍꯥꯞꯄꯨ ꯑꯃ ꯅꯠꯇ꯭ꯔ ꯑꯃꯗ ꯄꯪꯍꯥꯞꯇ ꯍꯥꯞꯆꯜꯂꯨ ꯈꯔꯅꯤ ꯑꯗꯩꯗꯤ ꯀꯣꯟꯅ ꯐꯖꯅ ꯁꯦꯝꯃꯨ ꯍꯧꯖꯤꯛ ꯍꯧꯖꯤꯛꯀꯤꯗꯤ ꯑꯣꯏꯅ ꯄꯪꯍꯥꯞꯇ ꯍꯥꯞꯄꯨ ꯚ꯭ꯌꯨꯁꯇꯣ ꯁꯨꯡꯀꯥ ꯀꯥꯗ꯭ꯔꯦ ꯍꯥꯏꯕ ꯚ꯭ꯌꯨꯁ ꯍꯟꯗꯛ ꯃꯤ ꯄꯥꯎ ꯈꯤꯇꯪꯅꯤꯅꯦ ꯑꯆꯧ ꯑꯆꯧꯕ ꯌꯨꯇꯨꯕꯔꯐꯥꯎ ꯚ꯭ꯌꯨꯁ ꯀꯥꯗꯦ ꯍꯟꯗꯛ ꯀꯩꯗꯧꯔꯕꯅꯣ ꯈꯪꯗꯦ ꯑꯗꯣ ꯑꯩꯁꯨ ꯀꯥꯗꯦ ꯍꯥꯟꯅꯅ ꯀꯥꯔꯝꯃꯤ ꯍꯟꯗꯛ ꯀꯥꯗꯦ ꯀꯨꯏꯔꯦ ꯀꯥꯗꯕ ꯑꯗꯨꯅꯤ ꯆꯦ ꯌꯥꯝ ꯋꯥꯏ ꯑꯗꯨꯗꯨꯅ ꯐꯖ ꯐꯖꯕ ꯚꯤꯗꯤꯑꯣ ꯁꯦꯝ ꯅꯨꯡꯉꯥꯏꯅ ꯃꯤꯅ ꯏꯟꯇꯔꯦꯁꯇꯤꯡ ꯀꯣꯜ ꯄ꯭ꯔꯦꯡꯀꯨꯝꯕꯁꯤ ꯇꯧꯔꯨꯅꯨ ꯍꯥꯏꯁꯦ ꯑꯁꯤꯁꯦ ꯆꯠꯅꯗ꯭ꯔꯦꯕ ꯍꯧꯖꯤꯛ ꯆꯦ ꯃꯣꯅꯥ ꯊꯥꯡꯖꯝꯒꯤꯗꯤ ꯌꯥꯝ ꯐꯥꯎꯏ ꯀꯣꯜ ꯄ꯭ꯔꯦꯡꯁꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯇꯧꯕꯗꯗꯤ ꯑꯝꯇ ꯉꯝꯗ꯭ꯔꯦ ꯍꯩꯇ꯭ꯔꯦ ꯃꯤ ꯍꯩꯗꯨꯗꯤ ꯃꯤ ꯍꯩꯔꯒ ꯌꯥꯝꯅ ꯃꯤꯅ ꯇꯥꯅꯤꯡꯕꯗꯣ ꯑꯣꯏꯇꯥꯏꯕ ꯑꯩꯗꯤ ꯑꯝꯇ ꯍꯩꯇ꯭ꯔꯦ ꯑꯗꯣ ꯑꯩ ꯈꯪꯉꯦ ꯃꯤꯁꯤꯡꯁꯦ ꯈꯪꯅꯔꯦ ꯆꯦꯁꯨ ꯈꯪꯉꯦ ꯑꯩꯅ ꯄ꯭ꯔꯦꯡ ꯀꯣꯜ ꯇꯧꯔꯛꯏꯅꯦ ꯍꯥꯏꯁꯦ ꯑꯗꯣ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯔꯝꯃꯣ ꯍꯥꯏꯕ ꯅꯠꯇꯅ ꯀꯔꯤꯝ ꯂꯩꯖꯗ꯭ꯔꯦ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯏꯇꯦꯟ ꯇꯦꯟꯕ ꯍꯥꯏꯁꯦ ꯀꯣꯜ ꯄ꯭ꯔꯦꯡꯀꯤ ꯃꯍꯥꯎ ꯑꯝꯇ ꯌꯥꯎꯗ꯭ꯔꯦ ꯆꯨꯝꯅ ꯋꯥꯔꯤ ꯁꯨꯅꯕꯒ ꯃꯥꯟꯅꯩꯌꯦꯕꯀꯣ ꯄ꯭ꯔꯦꯡ ꯇꯥꯗ꯭ꯔꯦ ꯄ꯭ꯔꯦꯡꯇꯣ ꯄ꯭ꯔꯦꯡ ꯇꯥꯗ꯭ꯔꯦ ꯂꯣꯏꯁꯟꯈ꯭ꯔꯦ ꯃꯤꯅꯤꯠ ꯑꯃꯗ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯃꯤꯅꯤꯠ ꯑꯃ ꯐꯥꯎꯗꯦ ꯍꯥꯏꯕ ꯁꯦꯀꯦꯟꯐꯥꯎ ꯐꯥꯎꯗꯦ ꯀꯣꯜ ꯄ꯭ꯔꯦꯡꯂꯥ ꯍꯥꯏꯔ ꯂꯣꯏꯔꯦ ꯐꯖꯗ꯭ꯔꯦ ꯑꯝꯇ ꯐꯔꯦ ꯑꯗꯨ ꯆꯦ ꯍꯥꯏꯔꯝꯃꯣ ꯑꯩ ꯆꯦꯅꯦꯜ ꯃꯔꯝꯗ ꯈꯔ ꯅꯪ ꯆꯦꯅꯦꯜ ꯃꯃꯤꯡꯗꯣ ꯑꯝꯇ ꯍꯥꯏꯔꯛꯑꯣ ꯔꯣꯁꯟ ꯃꯩꯇꯩ ꯕ꯭ꯂꯣꯒꯁ ꯍꯜꯂꯣ ꯅꯈꯣꯏ ꯅꯦꯠꯋꯥꯛ ꯐꯠꯇꯦ ꯔꯣꯁꯟ ꯅꯪꯒꯤ ꯃꯩꯇꯩ ꯕ꯭ꯂꯣꯒꯁ ꯍꯥꯏꯅ ꯂꯩꯕ꯭ꯔꯥ ꯔꯣꯁꯟ ꯕ꯭ꯂꯣꯒ ꯍꯥꯏꯕ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯍꯥꯏꯔꯣ ꯑꯣꯀꯦ ꯑꯗꯣ ꯃꯌꯥꯝ ꯔꯣꯁꯟꯒꯤ ꯚꯤꯌꯋꯔꯁꯤꯡ ꯔꯣꯁꯟꯒꯤ ꯕ꯭ꯂꯣꯒꯁꯦ ꯌꯦꯡꯕꯤꯌꯨꯕꯀꯣ ꯌꯦꯡꯉꯒ ꯃꯌꯥꯝꯁꯨ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯁꯤ ꯑꯩꯈꯣꯏ ꯌꯨꯇ꯭ꯌꯨꯕꯔ ꯃꯆꯥ ꯃꯆꯥꯁꯦ ꯑꯃꯅ ꯑꯃ ꯁꯞꯄꯣꯔꯠ ꯇꯧꯔꯒ ꯑꯗꯨꯝ ꯍꯣꯏ ꯒ꯭ꯔꯣ ꯑꯣꯏꯃꯤꯟꯅꯁꯤ ꯍꯥꯏꯖꯒꯦꯀꯣ ꯃꯌꯥꯝꯗ ꯑꯩꯁꯨ ꯌꯥꯝꯅ ꯑꯣꯏꯕꯕꯨꯗꯤ ꯅꯠꯇꯦ ꯑꯗꯣ ꯑꯩꯒꯤꯁꯨ ꯁꯞꯄꯣꯔꯠ ꯃꯌꯥꯝ ꯑꯩꯈꯣꯏ ꯆꯦꯁꯦ ꯌꯥꯝ ꯆꯝꯖꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨ ꯄ꯭ꯔꯦꯡ ꯀꯣꯜ ꯇꯧꯔꯒ ꯑꯝꯇ ꯐꯖꯅ ꯍꯥꯏꯗꯤ ꯆꯝꯃꯤꯗꯣ ꯑꯝꯇ ꯐꯖꯅ ꯑꯣꯠꯈꯥꯏꯒꯗꯧꯕ ꯄꯣꯠꯇꯣ ꯌꯥꯗ꯭ꯔꯦ ꯉꯝꯗ꯭ꯔꯦ ꯑꯩꯈꯣꯏꯅ ꯍꯟꯗꯛ ꯃꯄꯣꯛꯀꯤꯁꯨ ꯉꯝꯃꯔꯣꯏ ꯑꯩ ꯄ꯭ꯔꯦꯡ ꯀꯣꯜꯁꯦ ꯌꯥꯝ ꯆꯪꯅ ꯐꯥꯒꯜꯂꯦꯕ ꯈꯪꯕ꯭ꯔꯥ ꯐꯥꯔꯁꯨ ꯍꯥꯏꯗꯤ ꯁꯥꯎꯒꯟꯕ ꯍꯥꯏꯕ ꯑꯃ ꯂꯩꯗꯅꯀꯣ ꯑꯃꯨꯛ ꯂꯩꯕꯅꯤ ꯌꯥꯝ ꯁꯥꯎꯒꯟꯕ ꯆꯦ ꯑꯅꯨ ꯍꯥꯏꯕ ꯑꯗꯨꯗꯩ ꯆꯦ ꯁꯨꯄ꯭ꯔꯤꯌꯥ ꯅꯪꯀꯣ ꯑꯗꯨ ꯍꯥꯏꯕ ꯌꯥꯝ ꯁꯥꯎꯒꯟꯗꯦꯀꯣ ꯄ꯭ꯔꯦꯡ ꯀꯣꯜ ꯇꯧꯕꯗ ꯁꯥꯎꯒꯟꯗꯦꯕ ꯈꯪꯕ꯭ꯔꯥ ꯑꯗꯨꯝ ꯅꯣꯒ ꯑꯗꯨꯝ ꯄꯥꯎꯈꯨꯝꯗꯣ ꯑꯗꯨꯝ ꯄꯤ ꯂꯩ ꯆꯦ ꯑꯅꯨꯒꯗꯣ ꯅꯍꯥꯟ ꯇꯧꯋꯤꯗꯣ ꯑꯗꯨꯝ ꯅꯣ ꯑꯗꯨꯝ ꯄꯥꯎꯈꯨꯝꯗꯣ ꯄꯤ ꯂꯩ ꯁꯥꯎꯕ ꯁꯨꯡꯌꯥ ꯌꯥꯗꯦ ꯗꯦꯂꯤꯚꯔꯤ ꯕꯣꯏꯅꯁꯨ ꯑꯃ ꯇꯧꯔꯝꯃꯤ ꯑꯩꯈꯣꯏ ꯁ꯭ꯋꯥꯏ ꯁꯣꯟꯒꯤ ꯑꯉꯥꯡ ꯈꯔ ꯁꯅꯥꯌꯣꯟꯒꯤ ꯑꯗꯨꯁꯨ ꯑꯗꯨꯝ ꯑꯩ ꯅꯣꯛꯅꯤꯡꯉꯕ ꯑꯩꯒꯤ ꯗꯦꯂꯤꯚꯔꯤꯗ ꯑꯩꯅ ꯀꯣꯏꯁꯟ ꯍꯪꯖꯜꯂꯒ ꯃꯣꯏ ꯍꯪꯒꯅ ꯇꯨꯃꯤꯟ ꯑꯗꯨꯝ ꯂꯩꯈ꯭ꯔꯕ ꯈꯨꯝ ꯉꯝꯗꯅ ꯑꯗꯨꯅꯤ ꯄꯨꯔꯥ ꯂꯥꯡꯕꯗꯁꯨ ꯇꯧꯔꯤꯗꯨꯅꯤ ꯀꯔꯝꯕ ꯀꯣꯔꯤꯌꯟꯅꯣ ꯍꯥꯏ ꯉꯝꯗꯦ ꯑꯗꯨꯝ ꯐꯖꯅꯁꯨ ꯄ꯭ꯔꯤꯄꯦꯌꯔ ꯇꯧꯍꯧꯗꯕꯩꯔ ꯀꯩꯅꯣ ꯑꯗꯨꯝ ꯉꯝꯃꯣꯏꯕ ꯑꯩꯗꯤ ꯄ꯭ꯔꯤꯄꯦꯌꯔ ꯇꯧꯔꯁꯨ ꯉꯝꯗ꯭ꯔꯦ ꯀꯩꯝꯇ ꯉꯝꯗ꯭ꯔꯦ ꯆꯦꯗꯗꯤ ꯉꯝꯗ꯭ꯔꯦ ꯑꯇꯣꯞꯄꯗꯗꯤ ꯆꯦ ꯑꯅꯨꯗꯗꯤ ꯈꯔꯕꯨ ꯇꯧꯕ ꯅꯨꯡꯉꯥꯏꯀꯣ ꯑꯩꯗꯤ ꯈꯔ ꯁꯤꯡꯕꯅꯤ ꯁꯤꯡꯉꯦ ꯆꯦꯅ ꯁꯤꯡꯕꯁꯦ ꯍꯦꯜꯂꯦ ꯌꯥꯝꯅ ꯆꯦ ꯕ꯭ꯂꯣꯒꯁꯤꯡꯁꯦ ꯌꯦꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏꯕꯀꯣ ꯍꯥꯏꯗꯤ ꯀꯩꯅꯣꯒ ꯇꯧꯕꯗꯣ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯀꯩꯀꯩꯗꯣ ꯍꯥꯏꯗꯤ ꯌꯥꯝꯅ ꯌꯦꯡꯅꯤꯡꯕ ꯑꯃ ꯄꯣꯛꯏ ꯑꯩꯗꯤꯀꯣ ꯑꯩꯈꯣꯏ ꯑꯣꯖꯥꯅꯤꯁꯨ ꯌꯥꯎꯋꯦꯕ ꯑꯗꯨꯗ ꯑꯣ ꯑꯠꯆꯥ ꯑꯩꯈꯣꯏ ꯅꯦꯅꯦꯗꯣ ꯑꯣ ꯍꯣ ꯑꯩꯈꯣꯏꯕꯥꯅꯤ ꯀꯟꯚꯔꯁꯦꯁꯟꯁꯦ ꯑꯣꯏꯅ ꯚꯤꯗꯤꯑꯣ ꯑꯣꯏꯅ ꯊꯥꯒꯠꯂꯤ ꯇꯧ ꯂꯩꯔꯤꯁꯦ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯝ ꯆꯝꯅ ꯆꯦꯒ ꯉꯁꯤꯁꯦ ꯋꯥꯔꯤ ꯁꯨꯅꯔꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯑꯗꯨꯅꯤ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯣ ꯆꯦꯗꯁꯨ ꯁꯞꯄꯣꯔꯠ ꯇꯧꯔꯣ ꯑꯩꯉꯣꯟꯗꯁꯨ ꯁꯞꯄꯣꯔꯠ ꯇꯧꯔꯣ ꯍꯦꯟꯅ ꯒ꯭ꯔꯣ ꯑꯣꯏꯅꯕꯀꯣ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ ꯆꯦ ꯑꯩ ꯉꯁꯤ ꯀꯩꯅꯣ ꯉꯥ ꯊꯣꯡꯕ ꯆꯥꯏ ꯀꯟꯗꯂꯥ ꯊꯣꯡꯕ ꯑꯩ ꯀꯟꯗꯂꯥꯁꯦ ꯆꯥꯕ ꯌꯥꯝ ꯍꯩꯅꯗꯦ ꯃꯔꯨꯗꯣ ꯃꯟꯕꯗꯣ ꯌꯥꯝ ꯋꯥꯏ ꯍꯥꯏꯇꯥꯔꯦ ꯑꯩꯁꯨ ꯌꯥꯝ ꯀꯟꯅ ꯄꯥꯝꯕꯕꯨꯗꯤ ꯑꯣꯏꯗꯦꯗ ꯑꯗꯨꯝ ꯈꯪꯗꯦ ꯆꯥꯕꯗꯣ ꯆꯥꯔꯤꯕ ꯄꯥꯝꯅ ꯆꯥꯕꯗꯨꯗꯤ ꯑꯣꯏꯗꯦꯕ ꯑꯩꯁꯦ 12ꯁꯦ ꯍꯟꯗꯛ ꯂꯣꯏꯁꯟꯗꯣꯏꯅꯤꯕꯀꯣ ꯍꯟꯗꯛ ꯊꯥꯗꯣꯏꯅꯤ ꯂꯣꯏꯔꯒ 12 ꯂꯣꯏꯔꯒ ꯇꯧꯗꯣꯏꯅꯤ ꯊꯥꯗ꯭ꯔꯤꯉꯩꯗꯔ ꯀꯩꯅꯣ ꯆꯦ ꯍꯣꯏꯗꯔ ꯀꯩꯅꯣ ꯀꯣꯏꯊꯣꯛꯑꯝꯕꯩꯗꯤ ꯃꯊꯧꯅꯤ ꯀꯣꯏꯊꯣꯛꯑꯒ ꯑꯝꯇ ꯕ꯭ꯂꯣꯛ ꯀꯥꯞ ꯇꯥꯔꯦ ꯄꯨꯟꯅ ꯍꯣꯏ ꯅꯪ 12 ꯑꯦꯛꯖꯥꯝ ꯀꯔꯝ ꯇꯥꯒꯦ 12ꯁꯦ ꯐꯦꯕꯋꯥꯔꯤ ꯑꯗꯨꯋꯥꯏꯗ ꯑꯣꯏꯗꯧ ꯃꯥꯜꯂꯤ ꯍꯣꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯦꯛꯖꯥꯝ ꯍꯥꯟꯅ ꯐꯖꯅ ꯍꯣꯏ ꯑꯁ ꯌꯥꯝ ꯋꯥꯗꯤ ꯋꯥꯔꯦꯀꯣ ꯑꯁꯤꯒ ꯑꯃꯨꯛ ꯚ꯭ꯌꯨꯁꯦ ꯀꯥꯔꯛꯏꯕꯀꯣ ꯍꯥꯏꯗꯤ ꯀꯥꯕ ꯍꯥꯏꯗꯤ ꯍꯟꯗꯛ 34K ꯚ꯭ꯌꯨꯁ ꯀꯥꯕ ꯑꯃꯈꯛ ꯌꯥꯎꯈꯤꯕꯅꯦꯕꯀꯣ ꯅꯪꯒꯤꯔꯣ ꯑꯠꯆꯥ ꯑꯗꯨꯃꯥꯏꯅ ꯀꯥꯔꯤꯉꯩꯗ ꯍꯥꯞꯄꯧ ꯐꯩꯌꯦꯕꯀꯣ ꯑꯗꯨꯒꯤ ꯋꯥꯆ ꯇꯥꯏꯝꯗꯣ ꯍꯦꯟꯒꯠꯂꯛꯏꯕ ꯈꯪꯕ꯭ꯔꯥ ꯑꯗꯣ ꯋꯥꯆ ꯇꯥꯏꯝꯗꯣ ꯑꯃꯨꯛ ꯍꯟꯗꯛ ꯆꯍꯤ ꯑꯃ ꯃꯅꯨꯡꯗ ꯂꯣꯏꯍꯧꯗ꯭ꯔꯗꯤ ꯌꯥꯗꯦ ꯑꯩ ꯂꯩꯕꯅꯤꯅ ꯑꯃꯨꯛꯁꯨ ꯋꯥꯔꯤꯕ ꯑꯗꯨꯒꯤ ꯁꯦ ꯈꯪꯕ꯭ꯔꯥ ꯇꯣꯏꯅ ꯍꯥꯞꯄꯗꯤ ꯁꯗꯟꯂꯤ ꯑꯃꯈꯛꯇ ꯑꯗꯨꯝ ꯚꯥꯏꯔꯦꯜ ꯑꯣꯏ ꯃꯥꯜꯂꯦ ꯅꯠꯇ꯭ꯔꯥ ꯊꯑꯣꯏꯅ ꯚꯥꯏꯔꯦꯜ ꯑꯣꯏꯕ ꯁꯤꯟ ꯂꯥꯡꯕꯅ ꯑꯩ ꯇꯁꯦꯡꯅ ꯉꯝꯗꯦ ꯊꯑꯣꯏꯅ ꯚꯥꯏꯔꯦꯜ ꯑꯣꯏꯅꯕꯒꯤ ꯃꯆꯥꯛ ꯈꯣꯝꯒꯠꯄꯗꯣ ꯍꯣꯏ ꯑꯩꯁꯨ ꯉꯝꯗꯦ ꯑꯝꯇ ꯑꯗꯨꯝ ꯑꯩ ꯏꯆꯝ ꯆꯝꯅ ꯇꯧꯖꯔꯤꯗꯨꯒ ꯃꯤꯅ ꯄꯥꯝꯕꯤꯔꯗꯤ ꯑꯗꯨꯝ ꯄꯥꯝꯕꯤꯔꯦꯀꯣ ꯌꯥꯝꯅ ꯍꯥꯏꯗꯤ ꯈꯔ ꯚꯥꯏꯔꯦꯜ ꯑꯣꯏꯅꯕ ꯍꯣꯠꯅꯖꯕ ꯃꯤꯗꯣ ꯑꯗꯨꯒꯇꯁꯨ ꯍꯦꯟꯅ ꯑꯣꯏꯕꯀꯣ ꯆꯝꯅ ꯑꯣꯏꯕ ꯑꯩꯈꯣꯏꯗꯗꯤ ꯑꯝꯇ ꯑꯣꯏꯗ꯭ꯔꯦꯗ ꯑꯗꯨꯗꯤ ꯍꯣꯠꯅꯕꯁꯨ ꯉꯝꯖꯗꯦꯀꯣ ꯑꯩ ꯉꯝꯗꯧꯁꯨ ꯃꯥꯟꯗꯦ ꯌꯥꯝ ꯆꯝꯃꯦꯕ ꯆꯦꯒꯤ ꯕ꯭ꯂꯣꯛꯇꯣ ꯄꯨꯔꯥ ꯆꯝꯕꯗ ꯈ꯭ꯋꯥꯏꯗꯒꯤ ꯆꯝꯃꯦ ꯆꯝꯕꯗ ꯄꯨꯔꯥ ꯆꯝꯕ ꯈꯨꯠꯆꯝ ꯑꯃꯅꯤ ꯑꯩ ꯉꯝꯁꯨ ꯉꯝꯃꯣꯏ
ꯍꯥꯏꯗꯤ ꯈꯪꯗꯦ ꯑꯗꯨ ꯍꯣꯠꯅꯕꯗꯨꯁꯨ ꯇꯦꯂꯦꯟ ꯃꯈꯜ ꯑꯃꯅꯤ ꯍꯥꯏꯅꯤꯡꯉꯤꯀꯣ ꯍꯣꯏ ꯃꯤ ꯃꯁꯥꯅ ꯍꯩꯖꯕꯒꯤ ꯕꯠ ꯑꯩꯉꯣꯟꯗꯗꯤ ꯍꯩꯇ꯭ꯔꯦ ꯇꯁꯦꯡꯅꯒꯤ ꯑꯩ ꯀꯞꯅꯤꯡꯉꯛꯄ ꯑꯩ ꯚꯤꯗꯤꯑꯣ ꯑꯣꯐ ꯇꯧꯋꯦꯕ ꯁꯝꯇꯥꯏꯝꯁ ꯀꯞꯅꯤꯡꯉꯛꯄ ꯌꯥꯎꯋꯦ ꯚꯤꯗꯤꯑꯣ ꯍꯣꯏ ꯋꯥꯔꯤꯒ ꯑꯗꯨꯝ ꯍꯥꯏꯐꯦꯠ ꯈꯔ ꯂꯤꯈꯠꯂꯨꯔꯒ ꯑꯗꯨꯝ ꯑꯣꯐ ꯇꯧꯋꯦꯕ ꯍꯥꯏꯗꯤ ꯊꯑꯣꯏꯅ ꯑꯩꯅ ꯐꯝꯅ ꯀꯞꯄꯒ ꯂꯤꯔꯝꯃꯒꯗꯤ ꯃꯤꯁꯤꯡꯅ ꯌꯥꯝ ꯌꯦꯡꯅꯤꯡꯕꯗꯣ ꯑꯣꯏꯗ꯭ꯔꯣꯕꯅꯦꯕ ꯕꯠ ꯁ꯭ꯇꯤꯜ ꯑꯩ ꯉꯝꯗꯦ ꯑꯗꯨꯝ ꯑꯣꯐ ꯇꯧꯋꯦ ꯑꯗꯨꯝ ꯑꯗꯨꯒ ꯑꯩ ꯇꯧꯕꯗꯣ ꯁꯤꯝꯄꯦꯊꯤ ꯒꯦꯟ ꯇꯧꯕꯗꯤ ꯈꯪꯗꯦ ꯏꯀꯥꯏꯕꯣꯏ ꯀꯤꯖꯕꯣꯏ ꯑꯩꯈꯣꯏꯗꯤ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤꯁꯤꯡ ꯑꯩꯈꯣꯏꯒꯤ ꯄꯦꯔꯦꯟꯁꯁꯤꯡ ꯑꯗꯒꯤ ꯍꯣꯏ ꯃꯤꯅ ꯗꯨ ꯔꯤꯂꯦꯇꯤꯚꯁꯤꯡꯅ ꯀꯩ ꯍꯥꯏꯔꯅꯤ ꯈꯟꯈꯤꯅꯤ ꯀꯥꯏꯅ ꯈꯟꯕꯗꯣ ꯍꯣꯏ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯈꯜꯂꯤ ꯍꯦꯛꯇ ꯑꯄꯟꯕꯗꯣ ꯑꯗꯨꯝ ꯂꯩꯌꯦꯕ ꯑꯩꯉꯣꯟꯗ ꯌꯦꯡꯕꯅꯤꯅ ꯑꯩꯁꯨ ꯑꯗꯨꯃꯥꯏꯅꯅꯤ ꯄꯨꯔꯥ ꯑꯗꯨꯗꯨꯅ ꯑꯗꯨꯝ ꯑꯩꯅ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯍꯥꯏꯈ꯭ꯔꯦ ꯃꯃꯥꯅ ꯀꯩ ꯈꯟꯒꯅꯤ ꯐꯖꯗꯕ ꯄꯣꯠ ꯑꯃ ꯇꯧꯔꯒ ꯑꯩꯒꯤ ꯔꯤꯂꯦꯇꯤꯚꯁ ꯑꯗꯨꯝ ꯄꯣꯠꯇꯣ ꯉꯁꯥꯏꯒꯤ ꯍꯣꯏ ꯍꯣꯏ ꯆꯤꯟꯊꯕꯗꯣ ꯉꯧꯕꯗꯤ ꯅꯠꯇꯦꯅ ꯑꯣꯏꯌꯦꯕ ꯑꯩꯈꯣꯏꯒꯤ ꯂꯩꯁꯥꯕꯤꯁꯨ ꯑꯣꯏꯔꯤꯕꯅꯤꯅ ꯑꯗꯨꯝ ꯄꯟ ꯑꯃꯗꯤ ꯑꯗꯨꯝ ꯂꯩꯅꯀꯣ ꯍꯣꯏ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯋꯤꯗꯅ ꯑꯗꯨꯝ ꯑꯩ ꯈꯔ ꯇꯧꯅ ꯑꯗꯨꯝ ꯑꯩꯒꯤ ꯃꯑꯣꯡꯁꯤꯗ ꯑꯗꯨꯝ ꯂꯩꯔꯤꯁꯤꯅꯦ ꯌꯥꯝ ꯑꯦꯛꯁꯇ꯭ꯔꯥ ꯆꯝꯅ ꯌꯥꯝ ꯑꯣꯔꯗꯤꯅꯔꯤ ꯆꯝꯅ ꯀꯩꯝꯇꯁꯨ ꯍꯥꯞꯄ ꯍꯣꯏ ꯉꯝꯗꯦ ꯑꯗꯨꯅꯤ ꯆꯦ ꯊꯝꯃꯒꯦ ꯃꯇꯥꯡꯁꯤꯗ ꯑꯗꯨꯝ ꯑꯩ ꯍꯣꯏ ꯐꯔꯦ 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 ꯊꯝꯃꯦ ꯑꯩꯁꯨ ꯚꯤꯗꯤꯑꯣ ꯅꯝꯒꯦ ꯇꯧꯔꯝꯃꯦ ꯀꯩ ꯚꯤꯗꯤꯑꯣ ꯑꯩ ꯁ꯭ꯄꯣꯟꯁꯔꯒꯤꯅꯦ ꯑꯩ ꯍꯣꯜ ꯚꯤꯗꯤꯑꯣ ꯂꯥꯛꯄꯗꯨ ꯅꯝꯊꯣꯛꯀꯦꯅ ꯐꯔꯦ ꯐꯔꯦ ꯅꯝꯃꯣ ꯅꯝꯃꯣ ꯐꯔꯦ ꯐꯔꯦ ꯊꯝꯃꯦꯀꯣ ꯆꯦ ꯑꯥ ꯑꯗꯣ ꯒꯥꯏꯁ ꯑꯩ ꯄ꯭ꯔꯦꯡ ꯀꯣꯜꯁꯦ ꯇꯧꯔꯦ ꯑꯗꯣ ꯁꯛꯁꯦꯁ ꯑꯣꯏꯗ꯭ꯔꯦ ꯐꯦꯜ ꯑꯣꯏꯔꯦ 1 ꯃꯤꯅꯤꯠ ꯐꯥꯎꯗꯤ ꯐꯦꯜ ꯑꯣꯏꯈꯤꯕ ꯑꯗꯣ ꯑꯣꯏꯔꯦ ꯐꯔꯦꯀꯣ ꯑꯗꯨ ꯑꯣꯏꯔ ꯃꯇꯨꯡꯗ ꯑꯩꯒꯤ ꯕ꯭ꯂꯣꯛꯁꯦ ꯃꯇꯥꯡ ꯑꯁꯤꯗ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯜꯂꯒꯦꯀꯣ ꯑꯗꯣ ꯃꯌꯥꯝ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯄ꯭ꯔꯦꯡ ꯀꯣꯜꯅꯤꯗꯤ ꯍꯥꯏꯕ ꯌꯥꯔꯔꯣꯏ ꯆꯨꯝꯅ ꯇꯣꯇꯦꯜꯂꯤ ꯑꯗꯣ ꯉꯁꯤꯒꯤꯁꯦ ꯆꯨꯝ ꯆꯦꯒ ꯑꯣꯏꯅ ꯑꯗꯨꯝ ꯆꯝꯅ ꯋꯥꯔꯤ ꯁꯨꯅꯕ ꯍꯥꯏꯇꯥꯔꯦ ꯏꯆꯤꯜ ꯏꯅꯥꯎꯒꯤ ꯑꯣꯏꯕꯗꯣ ꯑꯗꯣ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤ ꯃꯌꯥꯝꯅ ꯑꯗꯨꯝ ꯌꯦꯡꯕꯤꯔꯝꯃꯣ ꯑꯗꯨꯝ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯅꯨꯡꯉꯥꯏꯕ ꯀꯟꯇꯦꯟꯗꯨꯁꯨ ꯍꯥꯏꯕꯤꯔꯛꯑꯣ ꯀꯔꯝꯕ ꯃꯑꯣꯡꯗ ꯁꯦꯝꯗꯣꯏꯅꯣ ꯑꯩꯈꯣꯏꯗꯤ ꯌꯥꯝꯅꯁꯨ ꯍꯩꯖꯕ ꯅꯠꯇꯦ ꯅꯧꯅ ꯀꯨꯝꯃꯛꯄꯅꯤꯅꯀꯣ ꯑꯗꯣ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯊꯦꯡꯛꯁ ꯐꯣꯔ ꯋꯥꯆꯤꯡ ꯕꯥꯏ ꯕꯥꯏ ꯅꯦꯛꯁ ꯀꯟꯇꯦꯟ ꯑꯃꯨꯛ ꯄꯨꯔ ꯂꯥꯛꯑꯒꯦ